ꯆꯩꯊꯥꯕꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯗ ꯑꯩ ꯃꯤꯡ ꯄꯤꯖꯦ ꯐꯨꯜ ꯅꯦꯝ ꯍꯥꯏꯌꯣꯗ ꯂꯥꯡꯕꯝ ꯄꯤꯖꯦ ꯆꯅꯨ ꯀ꯭ꯂꯥꯁ 8 ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯗ ꯌꯦꯟ ꯃꯐꯩ ꯑꯉꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯋꯥꯏꯟꯕꯤꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯗꯤ ꯊꯕꯤ ꯁꯤꯗꯒꯤ ꯌꯦꯟ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯂꯦꯇꯁ ꯂꯩꯔꯦ ꯍꯋꯥꯏ ꯃꯇꯣꯟ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯎꯠꯆꯔꯛꯀꯦ ꯃꯃꯥꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯁꯦ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯁꯣꯏꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯆꯥꯕꯗ ꯀꯩꯗꯧꯕꯗ ꯑꯩꯅ ꯍꯥꯏꯕ ꯆꯤꯊꯍꯧꯕ ꯍꯩꯍꯧꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯤꯁꯤꯗꯤ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯃꯦ ꯍꯥꯏꯔꯒ ꯇꯧꯕ ꯃꯨꯛꯕꯥꯡ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯥ ꯄꯥꯇꯤꯛ ꯄꯥꯔꯤꯁꯦ ꯈꯔ ꯅꯣꯏꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯏꯌꯨ ꯈꯔ ꯆꯥꯔꯒ ꯈꯔ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯈꯔ ꯅꯣꯏꯖꯅꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯀꯟꯇꯦꯟꯅꯦ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯇꯧꯕ ꯃꯨꯛꯕꯥꯡ ꯅꯠꯆꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯏꯔꯨ ꯃꯖꯥꯅ ꯐꯖꯅ ꯑꯝꯇ ꯇꯣꯠꯂꯒꯦ ꯃꯌꯥꯝ ꯏꯆꯟꯅꯨꯄꯤꯁꯦ ꯁꯦꯄꯥꯛ ꯇꯥꯀ꯭ꯔꯣꯁꯨ ꯁꯥꯟꯅꯕꯅꯤꯀꯣ ꯃꯥꯁꯦ ꯃꯥ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯁꯜꯂꯒ ꯍꯣꯔꯦꯟ ꯁꯦꯄꯥꯛ ꯇꯥꯀ꯭ꯔꯣ ꯑꯃꯨꯛ ꯁꯥꯟꯅꯔꯨꯗꯣꯏꯅꯤ ꯑꯁ ꯃꯍꯥꯎꯁꯤꯗꯤ ꯈꯔ ꯇꯧꯔꯦ
hậu tung nhang chưa hảo ơi hảo chị ảo ơi 마세 우부터 싸우자고 이바니까 양 티나 앙고 이번에 너네 사나 방금 기도 ngắm đi một cái xa đấy
ꯀꯩꯗꯧꯕ ꯍꯣꯏ ꯑꯩ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯍꯦꯟꯕ ꯉꯝꯃꯔꯣꯏ 이게 레터스도 남들어 이거지 ꯂꯩꯁꯜꯂꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯂꯩꯁꯜꯂꯁꯦ ꯃꯌꯥꯝ ꯄꯨꯛꯁꯨ ꯄꯤꯛ ꯊꯟꯅ ꯆꯥꯁꯜꯂꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯩꯇꯕ ꯈꯪꯗꯕ ꯀꯌꯥꯕꯨꯗꯤ ꯂꯩꯔꯤ ꯑꯗꯣ ꯃꯊꯪꯗ ꯁꯨꯝ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ